ꯂꯦꯞꯇꯅ ꯃꯔꯤ ꯁꯅꯥꯅꯨꯅ ꯍꯥꯏꯕꯒꯤ ꯃꯇꯝ ꯄꯤꯗ ꯃꯔꯤ ꯍꯥꯏꯔꯛꯄꯅꯤ꯫ ꯃꯔꯥꯜꯅ ꯃꯄꯣꯠ ꯐꯥꯔꯕꯤꯗꯨ ꯈꯪꯖꯤꯟꯕꯁꯨ ꯉꯝꯗ ꯃꯈꯣꯜ ꯊꯣꯛꯅ ꯀꯞꯂꯛꯂꯦ꯫ ꯃꯥꯔꯁꯟ ꯃꯃꯤꯠ ꯆꯖꯠ ꯎꯏꯁꯤꯜꯂꯤ꯫ ꯃꯥꯁꯨ ꯐꯥꯎꯕ꯭ꯔꯥ ꯑꯗꯨꯛ ꯀꯟꯕ ꯆꯩꯅꯥꯗꯣ? ꯑꯗꯨꯕꯨ ꯃꯥ ꯋꯥ ꯉꯥꯡꯂꯛꯇꯦ꯫ ꯃꯃꯥꯡꯉꯩꯒꯨꯝ ꯁꯅꯥꯅꯨꯕꯨ ꯃꯥ ꯊꯦꯝꯂꯛꯇꯦ꯫ ꯑꯗꯨꯕꯨ ꯃꯤꯀꯞ ꯈꯣꯜꯗꯨꯃꯗꯤ ꯃꯥ ꯇꯥꯕ ꯉꯝꯂꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯍꯥꯏꯔꯦ ꯀꯔꯤꯁꯨ ꯐꯥꯎꯗꯕ ꯁꯥꯔꯒ, "ꯀꯩꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕꯣ?" ꯈꯪꯂꯤ ꯅꯨꯄꯤꯗꯣ ꯃꯥꯔꯁꯟꯒꯤ ꯑꯁꯥꯎꯕ ꯂꯣꯏꯈ꯭ꯔꯦ꯫ ꯃꯥꯅ ꯐꯅ ꯊꯦꯝꯂꯨꯗꯨꯅꯁꯨ ꯌꯥꯔꯔꯣꯏ꯫ ꯃꯤꯀꯞꯁꯤꯗ ꯃꯥꯅ ꯍꯥꯏꯅꯤꯡꯕ ꯑꯃꯠꯇꯗꯤ ꯍꯥꯏꯗ ꯏꯀꯥꯏꯊꯤꯕꯤ ꯁꯥꯗꯨꯅ ꯂꯩꯔꯨꯔꯕꯁꯨ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥ ꯑꯃ ꯅꯨꯄꯥ ꯃꯥꯅ ꯄꯤꯔꯛꯀꯗꯧꯕ ꯂꯩꯇꯦ꯫ ꯑꯗꯨꯅ ꯇꯞꯅ ꯁꯣꯔꯗꯣ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯔꯒ ꯈꯣꯟꯖꯦꯜꯗꯨꯁꯨ ꯅꯤꯡ ꯂꯥꯎꯅ ꯍꯥꯏꯔꯦ, "ꯐꯔꯦ, ꯌꯥꯝꯕꯨꯡꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯈ꯭ꯔꯕꯅꯤꯅ ꯑꯩꯅ ꯌꯦꯠꯂꯨꯕꯒꯤꯁꯨ ꯏꯇꯤꯛ ꯑꯣꯏꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯌꯥꯝꯕ, ꯑꯃꯨꯛꯇꯪꯗꯤ ꯌꯥꯝꯕꯨꯡꯒ ꯎꯅꯖꯅꯤꯡꯉꯤ꯫ ꯁꯤ ꯃꯊꯪꯗꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ." ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯊꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯅꯨꯄꯥꯗꯨꯁꯨ ꯐꯠ ꯈꯝꯂꯦ꯫ "ꯍꯌꯦꯡ ꯊꯦꯡꯅꯁꯦ. ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕꯗꯗꯤ ꯑꯩ ꯅꯪꯕꯨ ꯀꯅꯥꯅꯣ ꯈꯪꯗꯦ. ꯑꯗꯨꯗꯤ ꯊꯝꯃꯒꯦ. ꯅꯪꯅ ꯑꯄꯥꯝꯕ ꯃꯐꯝ ꯑꯃ ꯈꯜꯂꯒ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ." ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯅꯨꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯦ꯫ ꯍꯧꯖꯤꯛ ꯈꯛꯇꯃꯛ ꯅꯨꯄꯤꯗꯨ ꯃꯔꯥꯜ ꯈꯨꯗꯤꯡ ꯃꯊꯟꯇ ꯈꯝꯖꯗꯨꯅ ꯄꯦꯟꯅ ꯀꯞꯂꯦ꯫ "ꯃꯥꯅꯦ, ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯁꯣꯏꯍꯟꯈꯤꯕꯅꯤ. ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯊꯃꯣꯏꯕꯨ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯨꯗꯕ, ꯉꯥꯏꯍꯥꯛꯀꯤ ꯑꯔꯪ ꯑꯔꯥꯛꯇ ꯃꯤꯠꯇꯣꯛꯂꯨꯕꯒꯤ ꯉꯁꯤ ꯑꯩꯅ ꯃꯥꯡꯖꯕꯅꯤ. ꯑꯩꯗꯤ ꯂꯩ ꯑꯣꯏꯔꯕꯁꯨ ꯂꯩ, ꯀꯠꯄ ꯌꯥꯗ꯭ꯔꯕ ꯂꯩ ꯍꯥꯏꯕꯗꯣ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯔꯅꯤꯀꯣ. ꯌꯥꯝꯕꯨꯡꯁꯨ ꯂꯝꯂꯥꯟꯕꯤ ꯑꯃꯒꯤ ꯑꯣꯏꯈ꯭ꯔꯒꯅꯤ. ꯑꯩ ꯀꯔꯝꯅ ꯈꯥꯡꯗꯨꯅ ꯂꯩꯌꯨ ꯍꯥꯏꯕꯅꯣ? ꯀꯩꯒꯤꯅꯣ ꯑꯩꯅ ꯁꯨꯛ ꯌꯥꯝꯅ ꯋꯥꯈꯜ ꯊꯦꯜꯂꯨꯔꯤꯁꯤꯕꯣ?" ꯂꯩꯁꯦꯍꯦꯟꯕꯤꯒꯤ ꯃꯉꯥꯜꯒꯁꯨ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ꯫ "ꯗꯗꯥ, ꯍꯧꯅꯦ, ꯅꯪ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯗꯣ ꯁꯣꯏꯗ꯭ꯔꯕꯣ?" "ꯑꯗꯣ ꯏꯆꯦꯒꯤ ꯉꯁꯤ ꯍꯥꯏꯅꯕ ꯂꯩ ꯍꯥꯏꯕꯗꯣ ꯀꯩ ꯍꯥꯏꯅꯈ꯭ꯔꯒꯦ?" "June 23ꯗ ꯐꯤꯛꯁ ꯇꯧꯅꯔꯤ. ꯅꯨꯃꯤꯠ ꯊꯕꯥꯅ ꯐꯕꯗꯤ ꯅꯍꯥꯟꯅ ꯌꯦꯡꯗꯨꯅ ꯂꯣꯏꯔꯕꯅꯤ." "ꯀꯨꯏꯗ꯭ꯔꯦꯅꯦ ꯑꯗꯨꯗꯤ. ꯏꯕꯥꯏ ꯂꯣꯏ ꯑꯉꯟꯕꯒ ꯏꯆꯦꯒꯁꯦ ꯅꯨꯡꯉꯥꯏꯇꯦ. ꯃꯣꯏ ꯑꯅꯤ ꯊꯨꯡꯅꯖꯔꯗꯤ ꯐꯅꯤꯅ ꯈꯟꯕꯅꯤ." "ꯑꯩꯁꯨ ꯆꯤꯆꯦꯒꯤ ꯃꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗꯦ. ꯑꯩꯈꯣꯏ ꯈꯪꯍꯟꯗꯕꯤꯗ ꯇꯨꯃꯤꯟ ꯑꯗꯨꯝ ꯀꯞꯄꯦ. ꯍꯌꯦꯡꯈꯛ ꯏꯊꯩꯒ ꯎꯅꯅꯤ. ꯑꯗꯨꯒꯤ ꯃꯇꯨꯡ ꯄꯥꯎ ꯐꯥꯎꯅꯔꯔꯣꯏ ꯍꯥꯏ. ꯃꯣꯏ ꯑꯅꯤꯁꯦ ꯌꯥꯝꯁꯨ ꯀꯨꯏꯔꯕꯅꯤ ꯅꯨꯡꯁꯤꯅꯕ. ꯑꯩꯈꯣꯏꯒꯤꯁꯨ ꯌꯥꯝ ꯈꯟꯕꯤꯕꯅꯤ ꯏꯇꯩꯗꯣ. ꯊꯨꯡꯖꯕ ꯍꯥꯏꯕꯗꯣ ꯁꯨꯡꯊꯨꯡ ꯊꯨꯡꯖꯗ꯭ꯔꯦ ꯑꯩꯒꯤ ꯏꯆꯦꯁꯦ." "ꯌꯥꯝ ꯈꯟꯖꯤꯜꯂꯨꯅꯨꯗ, ꯂꯥꯏꯅ ꯇꯝꯕ ꯑꯃ ꯂꯥꯛꯆꯁꯅꯤ. ꯂꯨꯍꯣꯡꯗꯧꯕ ꯍꯌꯦꯡ ꯍꯪꯆꯤꯠꯇ ꯉꯥꯏꯕꯁꯨ ꯅꯠꯇꯦ. ꯏꯕꯥꯏꯅ ꯊꯣꯛ ꯆꯦꯟꯈ꯭ꯔꯗꯤ ꯂꯣꯏꯔꯦ ꯀꯩꯅꯣ. ꯑꯗꯨꯐꯥꯎ ꯉꯝꯗ꯭ꯔꯗꯤ ꯃꯥꯁꯨ ꯅꯨꯄꯥ ꯊꯣꯛꯃꯟꯗ꯭ꯔꯦꯗꯨꯅꯤ." "ꯏꯇꯩꯅ ꯌꯥꯔꯁꯨ ꯆꯤꯆꯦꯅ ꯀꯩꯁꯨ ꯌꯥꯔꯝꯃꯣꯏ. ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯉꯤꯗꯨꯅꯤ. ꯃꯃꯥꯅꯗꯅ ꯑꯩꯈꯣꯏꯒꯤ ꯍꯟꯅ ꯌꯦꯡꯕꯗ ꯀꯅꯥꯝꯇ ꯂꯩꯇꯦ. ꯗꯗꯥꯁꯨ ꯃꯐꯝ ꯈꯪꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯆꯤꯆꯦꯅ ꯃꯃꯥꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯆꯣꯞꯄꯗꯣ ꯀꯩꯁꯨ ꯉꯥꯡꯍꯟꯒꯗꯧꯕ ꯂꯩꯇ꯭ꯔꯦ." ꯃꯉꯥꯜꯁꯨ ꯅꯨꯄꯤꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯋꯥꯗꯨ ꯍꯣꯡꯗꯣꯔꯛꯏ꯫ "ꯐꯔꯦꯁꯦ, ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯁꯅꯤ. ꯑꯗꯣ ꯗꯗꯥꯅ ꯆꯠꯇ꯭ꯔꯤꯉꯩꯗ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ. ꯄꯥꯏꯈꯣꯝꯕꯣꯏꯒꯁꯨ ꯑꯣꯟꯁꯤꯟꯅꯔꯒ ꯆꯤꯟꯗꯥ ꯄꯥꯎꯗꯥꯅꯕ ꯇꯧꯒꯅꯨ. ꯅꯪꯒꯤ ꯀꯩꯅꯣꯝꯃ ꯈꯨꯗꯣꯡ ꯆꯥꯔꯛꯇꯕꯗ ꯗꯗꯥ ꯐꯗ ꯑꯗꯨꯝ ꯍꯥꯏꯔꯛꯎꯀꯣ." ꯂꯩꯁꯦꯍꯦꯟꯕꯤ ꯉꯁꯥꯏ ꯃꯈꯩ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯕꯁꯨ ꯃꯉꯥꯜ ꯂꯩ ꯈꯟꯗꯨꯅ ꯆꯥꯎꯊꯣꯛꯆꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯉꯥꯜꯅ ꯆꯠꯄꯒꯤ ꯋꯥꯗꯣ ꯑꯣꯏꯇꯥꯅ ꯍꯌꯦꯡ ꯆꯠꯂꯅꯤ ꯍꯥꯏꯕꯗꯨꯗ ꯋꯥꯈꯜꯗꯣ ꯍꯦꯟꯅ ꯄꯤꯛꯁꯤꯟꯈ꯭ꯔꯦ꯫ ꯃꯄꯤꯁꯨ ꯄꯣꯞ ꯇꯥꯔꯛꯏ꯫ ꯃꯉꯥꯜꯁꯨ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇꯕꯗꯨꯗ ꯅꯨꯄꯤꯗꯨ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯈꯪꯂꯗꯨꯅ ꯐꯥꯒꯤ ꯇꯧꯔꯛꯂꯝꯃꯤ꯫ "ꯑꯩꯒꯤ ꯏꯇꯨ ꯃꯆꯥꯁꯦ ꯃꯥꯏ ꯅꯨꯄꯥ ꯆꯠꯈꯤꯗꯧꯔꯦꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯤꯒ ꯇꯧꯔꯤꯔꯕ?" ꯂꯩꯁꯦꯍꯦꯟꯕꯤ ꯈꯨꯝꯂꯛꯇꯦ꯫ ꯃꯉꯥꯜ ꯑꯃꯨꯛꯁꯨ ꯍꯟꯖꯤꯟꯅ, "ꯍꯩ, ꯇꯥꯗ꯭ꯔꯣ ꯃꯤ ꯄꯤꯛꯇ꯭ꯔꯨ ꯅꯪꯕꯣ? ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤꯔꯣ? ꯅꯪꯒꯤꯁꯨ ꯇꯤꯀꯦꯠ ꯀꯛꯎꯔꯣ? ꯗꯗꯥ ꯏꯇꯣꯝꯗ ꯊꯥꯗꯣꯛꯄꯗꯣ ꯅꯪ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯤ." ꯂꯩꯁꯦꯍꯦꯟꯕꯤꯁꯨ ꯃꯉꯥꯜꯗ ꯅꯨꯡꯉꯥꯏꯔꯔꯣꯏ ꯈꯟꯗꯨꯅ ꯇꯞꯂꯞ ꯈꯨꯝꯂꯦ꯫ "ꯐꯖꯅ ꯆꯠꯂꯨꯀꯣ ꯗꯗꯥ. ꯃꯄꯥꯟꯗ ꯂꯩꯔꯒ ꯉꯥꯎꯁꯤꯟꯅꯒꯅꯨ. ꯑꯩꯈꯣꯏ ꯑꯅꯤꯅ ꯅꯤꯡꯂꯛꯄ ꯄꯥꯟꯗꯝꯗꯣ ꯑꯩꯅ ꯀꯥꯏꯈ꯭ꯔꯕꯁꯨ ꯅꯪꯗꯤ ꯃꯥꯏ ꯄꯥꯛꯇꯕ ꯌꯥꯗꯕꯅꯤ. ꯅꯪꯅ ꯃꯥꯏ ꯄꯥꯛꯂꯛꯄꯗꯨꯅꯤ ꯑꯩꯒꯤꯁꯨ ꯁꯔꯨꯛ ꯌꯥꯎꯏ ꯈꯜꯂꯒ ꯑꯩ ꯄꯦꯟꯊꯣꯛꯆꯒꯗꯣꯏꯅꯤ." "ꯑꯩꯁꯨ ꯀꯟꯅ ꯍꯣꯠꯅꯒꯦ. ꯑꯩꯅ ꯃꯤꯔꯝꯗ ꯂꯩꯈ꯭ꯔꯒꯁꯨ ꯑꯩꯒꯤ ꯊꯋꯥꯏꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯁꯦꯟꯅꯗꯣꯏꯅꯤ. ꯗꯗꯥ ꯇꯣꯏꯅ ꯐꯣꯟ ꯇꯧꯔꯛꯀꯗꯣꯏꯅꯤ. ꯅꯪꯕꯨ ꯂꯥꯞꯅ ꯁꯦꯟꯅꯗꯣꯏꯅꯤ. ꯅꯪꯒꯤ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯈꯟꯖꯤꯜꯂꯒ ꯅꯇꯣꯟꯗ ꯎꯝꯃꯒ ꯂꯩꯕꯗꯣ ꯃꯗꯨ ꯇꯧꯔꯝꯒꯅꯨꯀꯣ. ꯑꯗꯨ ꯌꯥꯝ ꯐꯠꯇꯦ. ꯑꯗꯨꯒ ꯗꯗꯥꯅ ꯅꯪꯕꯨ ꯏꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯦꯝꯕ ꯉꯝꯂꯣꯏꯗꯕ ꯃꯇꯝꯗꯗꯤ ꯅꯪ ꯅꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯍꯜꯂꯝꯒꯅꯨ. ꯅꯪꯒꯤ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇ ꯗꯗꯥꯁꯦ
ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯅ ꯈꯜꯂꯨꯀꯣ ꯄꯤꯛꯇ꯭ꯔꯣ. ꯑꯔꯣꯏꯕꯒꯤ ꯃꯤꯡꯒꯧꯗꯨꯃꯗꯤ ꯅꯨꯡꯁꯤꯅ ꯀꯧꯔꯛꯄꯅꯤ. ꯅꯨꯄꯤꯗꯣ ꯃꯄꯨꯛꯅꯤꯡ ꯑꯁꯨꯝ ꯅꯨꯡꯁꯤꯔꯛꯂꯦ. ꯊꯃꯣꯏꯗꯁꯨ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯦ. ꯑꯗꯨꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯑꯋꯥꯕꯗꯣ ꯂꯣꯠꯁꯤꯟꯕ ꯉꯝꯂꯔꯣꯏ ꯈꯟꯕꯒꯤ. ꯑꯗꯣ ꯑꯩ ꯊꯕꯛ ꯈꯤꯇ ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ. ꯑꯗꯨꯒ ꯍꯣꯔꯦꯟꯗꯣ ꯇꯧꯔꯛꯑꯒꯦꯀꯣ ꯗꯗꯥ. ꯊꯝꯃꯣ ꯊꯝꯃꯣ. ꯗꯗꯥꯁꯨ ꯄꯣꯠꯆꯩ ꯑꯋꯥꯠꯄ ꯈꯔ ꯌꯦꯡꯈꯤꯒꯦ. ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯕꯤꯁꯣꯗꯨ ꯁꯦꯜꯗꯨ ꯄꯨꯔꯒ ꯃꯐꯝ ꯑꯗꯨꯗ ꯄꯥꯏꯈꯣꯝꯕꯒ ꯂꯣꯏꯅꯅ ꯂꯥꯛꯏ. ꯌꯨꯍꯦꯟꯕ ꯍꯣꯏꯁꯨ ꯃꯥꯛꯁ ꯎꯞꯇꯨꯅ ꯃꯈꯣꯏ ꯃꯔꯤ ꯒꯥꯔꯤꯗꯨꯗꯒꯤ ꯃꯊꯪ ꯃꯊꯪ ꯀꯨꯝꯊꯔꯛꯏ. ꯋꯥꯡꯂꯦꯝꯕꯁꯨ ꯒꯥꯔꯤ ꯃꯅꯨꯡꯗꯨꯗꯒꯤ ꯃꯃꯤꯠꯇꯨ ꯈꯥꯅ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯤ. ꯐꯩ, ꯀꯔꯤꯒꯨꯝꯕ ꯅꯀꯣꯟꯅꯤ ꯍꯦꯛ ꯁꯣꯟꯕꯗ ꯅꯣꯏꯒꯤ ꯑꯐꯕ ꯑꯣꯏꯔꯣꯏ. ꯌꯥꯔꯦ, ꯃꯐꯝꯁꯤꯗꯒꯤ ꯁꯦꯜꯗꯨ ꯊꯅꯝꯗꯨꯅ ꯌꯥꯝ ꯊꯨꯅ ꯍꯟꯈ꯭ꯔꯣ. ꯊꯃꯣꯏꯗꯨ ꯉꯁꯤꯁꯨ ꯍꯟꯖꯤꯟꯅ ꯀꯟꯅꯕꯒꯤ ꯊꯧꯅꯥ ꯑꯃ ꯄꯤꯔꯝꯕꯒꯨꯝ ꯅꯣꯛꯐꯦꯠ ꯇꯧꯅ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯥꯏꯖꯩ. ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯁꯨ ꯍꯣꯡꯗꯣꯛꯇ ꯍꯦꯟꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯐꯔꯛꯈꯤꯗ꯭ꯔꯥ ꯈꯟꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯁꯨ ꯅꯪꯒꯤ ꯅꯔꯝꯆꯠꯇꯤ ꯍꯣꯡꯗ꯭ꯔꯤ. ꯑꯁꯦꯡꯕ ꯅꯆꯥꯕꯨꯅ ꯀꯔꯤ ꯆꯥꯔꯤ ꯍꯥꯏꯅ ꯍꯟꯅ ꯌꯦꯡꯗꯕ. ꯑꯗꯨꯒ ꯃꯥꯕꯨꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ. ꯏꯆꯟꯅꯤ ꯃꯥꯕꯨ ꯉꯁꯤꯁꯨ ꯋꯥꯠꯄ ꯂꯦꯞꯇ꯭ꯔꯤ. ꯈꯨꯝꯈꯤꯅꯤ ꯂꯃꯟ, ꯑꯣꯏꯈꯤꯅꯤ. ꯐꯠꯇꯕ ꯃꯤꯑꯣꯏꯁꯨ ꯁꯥꯗꯤ ꯁꯥꯅ ꯋꯥꯔꯛꯀꯗꯧꯕꯅꯤ. ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯏꯆꯜꯕꯨꯁꯨ ꯃꯆꯥ ꯁꯥꯕ ꯅꯪꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯑꯁꯨꯝ ꯑꯣꯏꯍꯟꯕ ꯉꯥꯛꯄꯤꯒꯦ ꯍꯥꯏꯅ ꯈꯜꯂꯝꯕꯅꯤ. ꯑꯗꯨꯕꯨ ꯃꯄꯣꯛꯁꯤꯃꯒꯤ ꯅꯈꯣꯏꯕꯨ ꯉꯥꯛꯄꯤꯕꯗꯤ ꯉꯝꯂꯔꯣꯏ. ꯆꯍꯤꯡ ꯆꯥꯕ ꯁꯥꯎꯗꯨꯅ ꯅꯈꯣꯏꯕꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯄꯦꯟꯅ ꯆꯥꯒꯅꯤ. ꯃꯈꯥ ꯇꯥꯔꯛꯈꯤꯗ꯭ꯔ ꯋꯥꯍꯩꯗꯣ ꯊꯃꯣꯏꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯁꯣꯟꯅ ꯊꯤꯟꯕꯒꯨꯝ ꯊꯣꯛꯈ꯭ꯔꯦ. ꯈꯥꯔꯕ ꯃꯃꯤꯠꯇꯨꯅ ꯊꯣꯛꯈ꯭ꯔꯤꯕ ꯑꯅꯤꯗꯨꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ. ꯀꯜꯂꯛꯄ ꯀꯧꯕ ꯏꯍꯨꯜ ꯑꯃꯗꯤ ꯊꯃꯣꯏ ꯑꯗꯨꯗ ꯐꯥꯎꯕꯅꯤ. ꯃꯥꯅꯤ, ꯑꯗꯨꯛ ꯅꯥꯕ ꯋꯥꯍꯩꯒꯤ ꯆꯩꯅꯥ ꯑꯗꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ. ꯋꯥꯍꯩꯁꯤꯡꯗꯨ ꯅꯥꯞꯄꯗ ꯁꯤꯡꯌꯩ ꯌꯩꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯇꯥꯔꯛꯄꯅꯤ. ꯑꯗꯨꯕꯨ ꯊꯨꯒꯥꯏꯈ꯭ꯔꯦ. ꯈꯜꯂꯝꯕ ꯋꯥꯈꯜꯗꯣ ꯌꯨꯍꯦꯟꯕꯅ ꯇꯞꯅ ꯀꯧꯔꯛꯏ. ꯁꯥꯔ, ꯁꯦꯜ ꯍꯥꯏꯕꯗꯣ ꯁꯨꯅ ꯄꯨꯔꯛꯂꯦ. ꯆꯠꯅꯕ ꯇꯧꯔꯁꯤꯔꯣ? ꯌꯨꯝꯂꯣꯝꯗ ꯍꯥꯟꯅ ꯆꯠꯂꯣ. ꯌꯨꯝ ꯍꯥꯏꯗꯤ ꯑꯩꯒꯤ ꯌꯨꯝꯗ. ꯌꯨꯍꯦꯟꯕ ꯚꯥꯞ ꯇꯥꯔꯕ ꯃꯥꯜꯂꯤ. ꯒꯥꯔꯤꯗ ꯀꯥꯔꯛꯇꯨꯅ ꯇꯞꯅ ꯊꯧꯕ ꯍꯧꯔꯛꯂꯦ. ꯂꯝꯕꯤꯗꯒꯤ ꯈꯥꯝꯗꯨꯅ ꯑꯆꯥꯄꯣꯠ ꯈꯔꯁꯨ ꯂꯩꯔꯤ. ꯋꯥꯡꯂꯦꯝꯕ ꯉꯁꯤꯗꯤ ꯇꯁꯦꯡꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜꯗꯣ ꯌꯥꯝꯅ ꯁꯣꯟꯊꯔꯕꯅꯤ. ꯃꯤꯀꯨꯞꯁꯤꯗ ꯃꯥ ꯃꯁꯥꯅ ꯃꯁꯥꯕꯨ ꯌꯥꯝꯅ ꯍꯔꯥꯎꯖꯩ. ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝ ꯑꯁꯤ ꯃꯥ ꯑꯃ ꯂꯩꯅ ꯂꯩꯅ ꯃꯆꯟꯁꯤꯡꯕꯨ ꯀꯅꯥ ꯂꯩꯇ꯭ꯔꯕꯒꯨꯝ ꯇꯣꯟꯊꯅ ꯍꯤꯡꯍꯜꯂꯤ ꯈꯜꯂꯨꯕꯗ ꯃꯃꯤꯠꯇꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯤ. ꯉꯁꯥꯏ ꯃꯄꯥꯅ ꯄꯥꯏꯈꯣꯝꯕꯗ ꯎꯠꯈꯤꯕ ꯌꯦꯡꯈꯤꯕ ꯃꯤꯅꯨꯡꯁꯤꯒꯤ ꯃꯤꯠꯌꯦꯡ. ꯃꯆꯥꯕꯨ ꯁꯣꯛꯈꯤꯅꯤ ꯃꯇꯥꯒꯨꯝ ꯃꯃꯥꯡꯗ ꯂꯦꯞꯁꯤꯟ ꯇꯇꯨ ꯌꯦꯡꯗꯨꯅ ꯃꯈꯨꯠꯇꯨ ꯆꯦꯅ ꯁꯝꯈꯤꯕꯗꯣ. ꯍꯩꯅꯤꯡꯗꯅ ꯆꯤꯟꯕꯥꯜꯗꯨ ꯃꯣꯃꯣꯟ ꯅꯧꯂꯛꯏ. ꯁꯤꯠ ꯑꯗꯨꯗ ꯐꯝꯊꯔꯒ ꯃꯃꯤꯠꯇꯨ ꯇꯞꯅ ꯎꯏꯁꯤꯟꯈꯤ. ꯑꯃꯝꯕ ꯁꯪꯁꯥꯔꯗꯨꯗꯁꯨ ꯅꯍꯧꯅꯅ ꯇꯥꯔꯛꯏ. ꯉꯁꯤꯇ ꯊꯣꯛꯈꯤꯕꯒꯨꯝ. ꯂꯩꯁꯩꯍꯦꯟꯕꯤꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯆꯍꯤ 8 ꯁꯨꯔꯛꯄꯗ ꯋꯥꯏꯗꯅꯤ. ꯃꯁꯥ ꯁꯣꯟꯕꯒꯤ ꯃꯁꯥ ꯃꯊꯟꯇ ꯐꯝꯕ ꯂꯦꯞꯄꯁꯤ ꯃꯉꯣꯟꯗ ꯈꯔ ꯋꯥꯅ ꯊꯣꯛꯄꯅꯤ. ꯑꯗꯨꯅ ꯋꯥꯡꯂꯦꯝꯕꯅ ꯃꯥꯕꯨ ꯍꯥꯏꯐꯦꯠ ꯄꯝꯕꯣꯏ ꯉꯥꯛꯄꯣꯏ ꯇꯧꯗꯨꯅ ꯐꯝꯍꯜꯂꯤ. ꯃꯃꯥꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯍꯥꯝꯕꯤꯔꯤ. ꯇꯟꯖꯥ ꯑꯗꯨꯗ ꯃꯅꯤꯡꯂꯣꯝꯗꯒꯤ ꯀꯣꯜꯂꯤꯛ ꯂꯪꯈꯥꯏꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯔꯥꯅꯤꯗꯨ ꯈꯖꯤꯛ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯥꯗ ꯍꯥꯏꯔꯤ. ꯕꯨꯡꯉꯣ, ꯑꯉꯥꯡꯁꯦ ꯄꯝꯃꯒꯅꯦ ꯑꯁ꯭ꯋꯥꯏ ꯐꯥꯎꯗꯪ ꯄꯨꯊꯣꯛꯄꯤꯔꯨꯆꯣꯁꯦ. ꯍꯣꯏ ꯃꯥ, ꯂꯥꯎ ꯗꯗꯥꯒ ꯁꯥꯟꯅꯔꯨꯔꯁꯤ. ꯔꯥꯅꯤꯁꯨ ꯊꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯒ ꯈꯣꯟꯗꯨ ꯀꯜꯂꯞꯅ ꯍꯥꯏꯔꯤ. ꯀꯔꯤꯅꯣ ꯑꯉꯥꯡ ꯆꯥꯅꯕ ꯆꯥꯛ ꯏꯁꯤꯡꯒ ꯂꯣꯏꯅ ꯍꯩꯗꯣꯛꯏꯁꯤꯕꯣ? ꯕꯤꯁꯣ ꯃꯁꯥꯗꯣ ꯍꯥꯏꯔꯤ ꯔꯥꯅꯤꯗ ꯑꯣꯟꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯤ. ꯁꯤꯒꯤ ꯏꯟꯁꯥꯡꯁꯤꯗꯤ ꯅꯣꯏ ꯅꯃꯥꯅꯨꯄꯥ ꯑꯁꯤꯕꯨꯗꯨꯗ ꯄꯤꯖꯒꯗꯧꯕ, ꯈꯪꯉꯕ꯭ꯔꯥ? ꯀꯅꯥꯅ ꯁꯤꯒꯨꯝꯕ ꯏꯟꯁꯥꯡꯁꯤ ꯌꯨꯝꯗ ꯊꯣꯡꯉꯣꯅ ꯍꯥꯏꯒꯦ? ꯔꯥꯅꯤꯁꯨ ꯉꯁꯤꯗꯤ ꯄꯦꯟꯗꯕꯗꯣ ꯍꯦꯟꯈꯤꯕꯅ ꯈꯨꯝꯂꯦ. ꯍꯣ, ꯑꯩꯁꯨ ꯉꯝꯗ꯭ꯔꯦ. ꯅꯪꯅ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯆꯠꯈ꯭ꯔꯅꯤ. ꯑꯩꯅ ꯏꯆꯥ ꯑꯄꯤꯛꯄ ꯑꯍꯨꯝꯁꯤꯒ ꯅꯣꯡꯃꯇ ꯏꯆꯥꯁꯤꯡꯁꯦ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯀꯝꯗꯧꯔꯤ? ꯆꯥꯕ ꯊꯛꯄꯗꯤ ꯀꯝꯗꯧꯔꯤ? ꯀꯔꯤ ꯋꯥꯠꯂꯤ ꯍꯥꯏꯅ ꯅꯣꯡꯕꯨ ꯊꯪꯕꯤꯈ꯭ꯔꯕ꯭ꯔꯣ? ꯆꯦꯡꯁꯨ ꯐꯥꯎꯕ ꯂꯩꯇꯗꯅ ꯗꯨꯀꯥꯟꯗꯒꯤꯅꯦ ꯍꯣꯔꯦꯟ ꯆꯤꯡꯒꯦ ꯍꯥꯏꯔꯒ ꯁꯣꯜꯂꯨꯔꯤꯕꯅꯤ. ꯍꯧꯖꯤꯛ ꯍꯤꯗꯥꯛ ꯆꯥꯒꯗꯕ ꯑꯉꯥꯡꯁꯦ ꯀꯔꯤ ꯄꯤꯖꯗꯧꯔꯤꯒꯦ? ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ? ꯑꯗꯨ ꯌꯦꯡꯁꯤꯟꯅꯕꯅꯤꯅꯦ ꯑꯩꯅ ꯅꯪꯕꯨ ꯌꯨꯝꯁꯤꯗ ꯊꯝꯃꯤꯁꯦ. ꯑꯗꯨ ꯐꯥꯎꯕ ꯀꯥꯟꯅꯗ꯭ꯔꯗꯤ ꯅꯪ ꯌꯨꯝꯁꯤꯗ ꯂꯩꯕꯒꯤ ꯀꯥꯟꯅꯔꯤꯒꯦ? ꯆꯠꯂꯣ, ꯇꯞꯐꯝ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ. ꯑꯩꯒꯤ ꯏꯃꯥꯡꯁꯤꯗ ꯅꯁꯛꯇꯨ ꯀꯨꯏꯅ ꯎꯠꯂꯒꯅꯨ. ꯇꯨꯀꯠꯆꯩꯅꯦ. ꯆꯠꯂꯣ. ꯔꯥꯅꯤ ꯈꯥꯡꯕ ꯌꯥꯕꯗꯤ ꯈꯥꯡꯗꯨꯅ ꯂꯥꯛꯄꯅꯤ. ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩ. ꯑꯗꯨꯕꯨ ꯉꯝꯗ꯭ꯔꯦ. ꯉꯁꯤꯗꯤ ꯃꯥ ꯈꯥꯡꯗꯨꯅ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ. ꯄꯨꯟꯁꯤ ꯂꯥꯟꯌꯥꯏ ꯑꯁꯤꯗ ꯈꯨꯠꯂꯥꯏ ꯌꯥꯎꯗ ꯂꯥꯟ ꯆꯪꯂꯤꯕꯤ ꯃꯥꯗꯤ ꯃꯥꯏꯊꯤꯒꯗꯧꯔꯤꯕ꯭ꯔꯥ?
ꯀꯣꯛꯊꯛꯇ ꯑꯋꯥꯕ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯊꯥꯡꯒꯠꯄꯤꯔꯦ꯫ ꯑꯗꯨꯛ ꯅꯍꯥ ꯑꯣꯏꯔꯤꯕꯗꯨ ꯀꯨꯆꯨ ꯇꯥꯏꯐꯦꯠ ꯇꯥꯔꯦ꯫ ꯃꯆꯥ ꯑꯍꯨꯝꯒꯤ ꯃꯪꯂꯥꯟꯗ ꯋꯥꯅ ꯆꯩꯅꯥꯁꯤꯡ ꯑꯗꯨ ꯑꯋꯥꯕ ꯃꯆꯦꯠ ꯑꯃꯠꯇ ꯊꯣꯛꯇ ꯈꯥꯡꯕꯅꯤ꯫ ꯃꯤꯀꯨꯞꯁꯤꯗ ꯂꯣꯟꯊꯣꯛꯇꯕꯤ ꯃꯨꯔꯇꯤꯒꯨꯝ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯃꯆꯤꯟꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯊꯣꯛꯂꯛꯈꯤꯗ꯭ꯔꯦ꯫ ꯍꯦ, ꯆꯥꯛꯁꯦ ꯊꯨꯅ ꯊꯣꯡꯒꯠꯂꯣ꯫ ꯏꯟꯁꯥꯡꯗꯨꯅ ꯌꯦꯜꯂ ꯀꯩꯅꯣ ꯂꯩꯖꯣ, ꯆꯠꯂꯣ꯫ ꯄꯩꯁꯥꯗꯤ? ꯀꯩꯒꯤ? ꯑꯩꯗꯤ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯄꯤꯗꯣꯏꯕ? ꯄꯣꯠ ꯂꯩꯕꯗ ꯄꯩꯁꯥ ꯆꯪꯉꯤ꯫ ꯅꯪꯅ ꯊꯣꯛꯄ ꯂꯩꯔꯨꯆꯣ, ꯆꯠꯂꯣ꯫ ꯊꯨꯅ ꯂꯥꯛꯀꯗꯧꯕꯅꯤ, ꯑꯩ ꯉꯥꯛꯇ ꯄꯣꯊꯥꯒꯦ꯫ ꯑꯩꯅ ꯍꯧꯒꯠꯂꯛꯄꯗ ꯍꯦꯛ ꯂꯣꯏꯔꯝꯗ꯭ꯔꯕ ꯉꯁꯤ ꯅꯪ ꯑꯩꯒꯤ ꯈꯨꯠꯇ꯫ ꯔꯥꯅꯤꯁꯨ ꯐꯤꯡꯒꯠꯇꯨꯅ ꯁꯥꯎꯅ ꯈꯨꯝꯂꯦ꯫ ꯀꯩꯗꯧꯒꯦ ꯍꯥꯏꯕꯤꯔꯤꯕꯅꯣ? ꯆꯦꯡ ꯐꯥꯎꯕ ꯁꯣꯠꯐꯝ ꯂꯩꯇ꯭ꯔꯦ꯫ ꯃꯁꯤꯗ ꯌꯦꯟ ꯊꯣꯡꯕ ꯑꯩ ꯅꯪꯅ ꯀꯔꯤ ꯄꯨꯁꯤꯜꯂꯛꯀꯦ ꯌꯨꯝꯁꯤꯗ? ꯅꯆꯥ ꯑꯁꯣꯟꯕꯒꯤ ꯆꯥꯛꯁꯤ ꯐꯥꯎꯕ ꯍꯩꯗꯣꯛꯄ ꯉꯝꯃꯕ ꯅꯠꯇ꯭ꯔꯣ? ꯑꯁꯨꯛ ꯐꯠꯇꯕ ꯃꯤꯁꯤꯕꯨ ꯀꯩꯅꯣ? ꯄꯤꯛꯂꯤꯕ ꯅꯆꯥꯁꯤꯡꯁꯤꯒꯤ ꯅꯪ ꯈꯤꯇꯪꯗ ꯐꯥꯎꯕ ꯈꯟꯗ꯭ꯔꯕꯣ? ꯕꯤꯁꯣ ꯁꯥꯎꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯣꯡꯂꯝꯕ ꯆꯄꯜ ꯑꯗꯨ ꯔꯥꯅꯤꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯈꯪꯗ ꯀꯟꯁꯤꯜꯂꯤ꯫ ꯋꯥꯡꯂꯦꯝꯕ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯆꯟꯕꯨ ꯊꯪꯅꯕ ꯃꯅꯨꯡꯆꯥꯒꯤ ꯌꯨꯝꯗ ꯊꯝꯂꯝꯂꯒ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯁꯦꯀꯦꯟ ꯈꯔ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯈꯪꯍꯧꯗꯦ ꯃꯄꯥꯕꯨ ꯂꯥꯛꯇꯅ ꯏꯟꯈꯤꯕ꯫ ꯕꯤꯁꯣꯁꯨ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯃꯅꯤꯡ ꯍꯟꯗꯨꯅ ꯇꯨꯁꯤꯜꯂꯤ꯫ ꯅꯨꯡꯁꯤ ꯍꯩꯇꯦ ꯃꯄꯥ ꯑꯣꯏꯕꯗꯨ꯫ ꯄꯤꯛꯂꯤꯕ ꯃꯆꯥꯅꯤ ꯍꯥꯏꯕꯒꯤ ꯈꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯈꯟꯊꯗ ꯃꯆꯥꯕꯨ ꯁꯥꯎꯅ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯍꯧꯒꯠꯇꯨꯅ ꯃꯆꯥꯒꯤ ꯃꯃꯥꯏꯗ ꯁꯥꯐꯨ ꯀꯟꯅ ꯈꯨꯄꯥꯛꯅ ꯊꯥꯏ꯫ ꯋꯥꯡꯂꯦꯝꯕ ꯃꯃꯤꯠꯇꯨ ꯏ ꯀꯥꯅ ꯃꯄꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯤ꯫ ꯊꯃꯣꯏꯗꯨ ꯃꯩꯒꯤ ꯆꯤꯡ ꯑꯣꯝꯂꯦ꯫ ꯁꯥꯎꯅ ꯏꯔꯥ ꯊꯥꯡꯅ ꯌꯦꯡꯂꯤ꯫ ꯐꯠ ꯏꯃꯨꯡꯂꯣꯝꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯊꯥꯡ ꯄꯨꯗꯨꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯄꯥꯒꯤ ꯅꯥꯛꯇ ꯆꯪꯁꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯈꯨꯗꯥꯡꯗꯨ ꯈꯪꯐꯥ ꯐꯥꯔꯛꯏ꯫ ꯔꯣꯁꯅꯤ ꯄꯥꯈꯠꯅ, ꯏꯕꯨꯡꯉꯣ, ꯁꯦ ꯊꯥꯡꯁꯤ ꯊꯥꯗꯣꯛ, ꯅꯄꯥꯗ ꯇꯧꯍꯩꯗꯦꯅꯦ ꯅꯪꯕꯣ꯫ ꯅꯤꯅꯦ, ꯊꯥꯗꯣꯛ, ꯑꯩ ꯃꯥꯕꯨ ꯍꯥꯠꯀꯦ, ꯊꯥꯗꯣꯛ꯫ ꯊꯥꯡꯁꯤ ꯊꯝꯃꯨ, ꯅꯤꯅꯦꯅ ꯍꯥꯏꯕ ꯏꯜꯂꯨ ꯏꯕꯨꯡꯉꯣ꯫ ꯏꯌꯥꯗꯤꯅꯦ ꯃꯔꯝ ꯃꯣꯛꯄꯅꯤ꯫ ꯑꯉꯥꯎꯕꯁꯤꯒ ꯃꯥꯟꯅꯔꯒ ꯏꯌꯥꯁꯨ ꯃꯤꯅ ꯉꯥꯎꯔꯦ ꯍꯥꯏꯅꯈꯤꯒꯅꯤ꯫ ꯃꯥꯅ ꯐꯠꯇ꯭ꯔꯒ ꯅꯪꯁꯨ ꯃꯥꯒꯤ ꯃꯇꯧ ꯇꯝꯃꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯅꯥꯎꯁꯦ ꯄꯥꯈꯠꯂꯤ꯫ ꯁꯦ ꯊꯥꯡꯁꯦ ꯅꯅꯦꯗ ꯄꯤꯔꯣ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯄꯤꯛꯂꯤꯉꯩꯗ ꯄꯦꯠ ꯃꯦꯠꯂꯒ ꯍꯥꯠꯂꯝꯕꯅ ꯐꯕꯅꯤ, ꯑꯣꯛꯇꯕꯤꯒꯤ ꯃꯆꯥꯁꯤꯗꯤ꯫ ꯕꯤꯁꯣꯅ ꯑꯣꯟꯁꯤꯜꯂꯒ ꯋꯥꯡꯂꯦꯝꯕꯗ ꯍꯥꯏꯔꯛꯄꯅꯤ꯫ ꯔꯣꯁꯅꯤꯁꯨ ꯋꯥꯡꯂꯦꯝꯕꯕꯨ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯅꯤꯅꯦ, ꯊꯥꯗꯣꯛ꯫ ꯂꯥꯎꯅꯦ꯫ ꯔꯣꯁꯅꯤ ꯕꯤꯁꯣꯕꯨ ꯆꯩꯈꯠꯂꯛꯏ꯫ ꯕꯤꯁꯣ, ꯅꯪ ꯍꯦꯟꯃꯜꯂꯦ꯫ ꯅꯆꯥꯗ ꯑꯗꯨꯒꯨꯝꯕ ꯋꯥꯉꯥꯡ ꯁꯉꯥꯡ ꯉꯥꯡꯕ ꯍꯧꯅꯗꯦ꯫ ꯅꯪꯅ ꯅꯆꯥꯁꯤꯡ ꯑꯁꯤ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯗ꯭ꯔꯕ꯭ꯔꯣ? ꯍꯥ? ꯁꯥ ꯉꯥꯗ ꯆꯠꯀꯗꯕ ꯁꯖꯠꯇꯨ ꯅꯪꯅ ꯌꯨꯝꯁꯤꯗ ꯆꯠꯂꯤꯕꯁꯤ ꯀꯔꯤꯒꯤꯅꯣ? ꯑꯉꯥꯡꯁꯤꯡꯁꯤꯅ ꯇꯨꯐꯛ ꯇꯨꯐꯥꯏꯆꯟ ꯃꯇꯨ ꯃꯃꯥꯟ ꯏꯄꯣꯟ ꯄꯣꯜꯂꯒ ꯂꯦꯞꯄꯤꯁꯦ ꯅꯪ ꯌꯦꯡꯕ ꯅꯨꯡꯉꯥꯏꯕ꯭ꯔꯣ? ꯅꯍꯥꯟ ꯃꯈꯩ ꯉꯥꯡꯉꯣꯏ ꯍꯥꯏꯅ ꯉꯥꯡꯗꯕꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯏꯌꯥꯗ ꯈꯨꯠ ꯍꯦꯛꯇ ꯊꯥꯔꯤꯕꯗꯤ? ꯍꯥ? ꯑꯉꯥꯡꯁꯤꯡꯁꯦ ꯅꯪꯒꯤ ꯅꯆꯥ ꯉꯥꯛꯇ ꯅꯠꯇ꯭ꯔꯣ? ꯃꯣꯏꯒꯤ ꯑꯁꯣꯏꯕ ꯁꯦꯝꯗꯣꯛꯄꯤꯗꯨꯅ ꯇꯧꯒꯗꯕꯗꯨꯗ ꯅꯪꯅ ꯃꯣꯏꯗ ꯐꯠꯇꯕ ꯑꯣꯏꯅ ꯇꯝꯕꯤꯔꯤꯁꯤ ꯀꯔꯤꯒꯤꯅꯣ? ꯊꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯣ, ꯆꯠꯂꯣ꯫ ꯅꯁꯛꯇꯣ ꯌꯦꯡꯅꯤꯡꯗꯦ꯫ ꯃꯅꯦꯝ ꯃꯣꯏꯕꯤꯗꯨ ꯉꯁꯥꯏꯗꯒꯤ ꯋꯥꯍꯩ ꯑꯃꯠꯇ ꯃꯆꯥꯗ ꯍꯥꯏꯗ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯃꯃꯧꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯍꯥꯏ, ꯅꯪꯁꯨ ꯈꯤꯠ ꯍꯦꯟꯃꯜꯂꯤ꯫ ꯅꯨꯄꯥꯁꯤꯅ ꯌꯨ ꯉꯥꯎꯔꯦ ꯈꯪꯉꯗꯤ ꯅꯆꯤꯟꯗꯣ ꯈꯨꯝꯗꯅ ꯇꯨꯃꯤꯟꯅ ꯂꯩꯕ ꯌꯥꯗ꯭ꯔꯣ? ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯈꯥꯡꯗꯨꯅ ꯂꯣꯟꯊꯣꯛꯇꯕꯤꯒꯨꯝ ꯂꯩꯔꯝꯕꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ ꯃꯅꯦꯝꯗ ꯃꯆꯤꯟ ꯈꯨꯝꯂꯛꯂꯦ꯫ ꯏꯃꯥ, ꯑꯩ ꯈꯪꯒꯦ ꯌꯥꯎꯅ ꯈꯪꯕꯅꯤ꯫ ꯑꯩꯁꯨ ꯃꯤꯅꯤ, ꯑꯋꯥꯕ ꯈꯪꯉꯤ꯫ ꯃꯥꯅ ꯌꯨꯝꯁꯤꯗ ꯁꯦꯜ ꯄꯨꯁꯟꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯃꯥꯅ ꯍꯥꯏꯔꯤꯕꯗꯣ ꯊꯣꯡꯉꯒ ꯊꯝꯕ ꯌꯥꯏ꯫ ꯃꯥꯒꯤ ꯁꯔꯩ ꯏꯟꯕꯗ ꯑꯩ ꯋꯥꯔꯦ꯫ ꯑꯩꯉꯣꯟꯗ ꯐꯨꯕ ꯆꯩꯕꯗꯗꯤ ꯏꯃꯥꯅ ꯋꯥ ꯑꯃꯠꯇ ꯍꯥꯏꯕꯤꯗꯦ꯫ ꯏꯆꯥ ꯑꯁꯣꯟꯕꯁꯤꯅ ꯆꯥꯒꯗꯕ ꯆꯥꯛꯇꯣ ꯍꯩꯗꯣꯛꯄ ꯐꯥꯎꯕꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯉꯁꯤ ꯏꯆꯥꯅ ꯋꯥ ꯈꯔ ꯍꯥꯏꯕꯒꯤꯗꯤ? ꯔꯥꯅꯤ ꯁꯣꯔꯗꯨ ꯑꯃꯨꯛꯇꯪ ꯁꯥꯡꯅ ꯍꯣꯟꯊꯗꯨꯅ, ꯐꯔꯦ, ꯑꯩꯁꯤ ꯌꯨꯝꯁꯤꯗ ꯂꯩꯕꯗ ꯃꯇꯤꯛ ꯆꯥꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯋꯥꯗꯨ ꯍꯥꯏꯔꯝꯂꯒ ꯊꯪꯅꯕ ꯌꯨꯝꯗꯒꯤ ꯃꯆꯥ ꯑꯇꯣꯝꯕꯤꯗꯨ ꯂꯧꯗꯨꯅ ꯊꯣꯛꯄ ꯍꯧꯈ꯭ꯔꯦ꯫ ꯃꯆꯥ ꯌꯥꯏꯃ ꯏꯔꯩꯃ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯅ ꯆꯠꯀꯗꯧꯕꯒꯤ ꯒꯥꯔꯤ ꯉꯥꯏꯕꯗꯨꯗ ꯇꯞꯐꯤꯡ ꯃꯃꯥꯕꯨ ꯇꯥꯟꯅꯖꯩ꯫ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯄꯥꯈꯠꯆꯩ꯫ ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯀꯦ꯫ ꯑꯁꯥꯎꯕꯗꯨ ꯍꯦꯟꯈꯤꯕꯅ ꯃꯆꯥꯅ ꯍꯥꯏꯔꯤꯕꯗꯨ ꯇꯥꯁꯤꯟꯅꯗ ꯑꯔꯥꯛꯄ ꯑꯣꯇꯣ ꯑꯃ ꯐꯥꯔꯒ ꯇꯣꯡꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯛ ꯄꯤꯛꯂꯤꯕꯤ ꯆꯍꯤ 12ꯔꯣꯝꯇ ꯉꯥꯏꯔꯤꯕꯤ ꯏꯔꯩꯃ ꯃꯃꯥꯒ ꯀꯥꯏꯅꯒꯅꯤ ꯈꯟꯕꯒꯤ ꯃꯤꯄꯥꯏꯕꯗꯨꯅ ꯑꯣꯇꯣ ꯑꯗꯨꯗ ꯌꯥꯟꯗꯨꯅ ꯀꯞꯂꯤ꯫ ꯏꯃꯥ, ꯑꯩꯒ ꯗꯗꯥꯒꯁꯨ ꯄꯨꯕꯤꯌꯨ, ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ꯫ ꯑꯩꯈꯣꯏ ꯏꯇꯣꯝꯇ ꯊꯅꯝꯒꯅꯨ ꯏꯃꯥ, ꯃꯃꯥ꯫ ꯔꯥꯅꯤꯁꯨ ꯊꯃꯣꯏꯗ ꯃꯁꯤꯡ ꯊꯤꯉꯝꯗ ꯆꯩꯅꯥ ꯀꯌꯥ ꯑꯃ ꯄꯨꯔꯕꯁꯨ ꯑꯁꯥꯎꯕꯗꯨꯅ ꯍꯦꯟꯈꯤꯕꯅ ꯐꯥꯖꯤꯜꯂꯝꯗ ꯑꯁꯥꯎꯕ ꯑꯗꯣ ꯃꯆꯥꯗ ꯑꯣꯏꯅ ꯐꯨꯗꯣꯔꯛꯏ꯫ ꯅꯈꯣꯏꯗꯤ ꯅꯄꯥꯒ ꯂꯩꯍꯧꯒꯗꯧꯕꯅꯤ꯫ ꯅꯣꯏꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯈꯣꯡ ꯈꯨꯠ ꯑꯅꯤꯁꯦ ꯄꯨꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯈꯥꯡꯕꯒꯤ ꯄꯥꯡꯒꯜ ꯂꯣꯏꯔꯦ꯫
ꯅꯣꯏꯅ ꯉꯝꯅꯕ ꯂꯩꯒꯗꯧꯕꯅꯤ ꯏꯃꯥ ꯑꯩꯒ ꯗꯗꯥꯒꯁꯨ ꯄꯨꯕꯤꯌꯨ ꯑꯩꯈꯣꯏ ꯂꯥꯛꯀꯦ ꯃꯃꯥꯒ ꯂꯩꯃꯤꯟꯅꯖꯒꯦ ꯑꯄꯤꯛꯄ ꯈꯨꯠꯁꯥꯁꯤꯡ ꯑꯗꯨꯅ ꯒꯥꯔꯤꯗꯨꯕꯨ ꯀꯣꯟꯁꯤꯜꯂꯤ ꯑꯣꯇꯣ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯁꯨ ꯑꯉꯥꯡꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯒꯥꯔꯤꯗꯨ ꯊꯧꯕ ꯉꯝꯗ꯭ꯔꯦ ꯃꯃꯥ ꯑꯣꯏꯕꯤꯗꯨꯗꯤ ꯊꯃꯣꯏ ꯀꯟꯁꯤꯟꯕ ꯃꯇꯧ ꯎꯠꯇꯨꯅ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯆꯥꯕꯨ ꯍꯟꯅ ꯌꯦꯡꯂꯝꯗ ꯅꯧꯔꯤꯕꯤ ꯃꯆꯥꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯠꯇꯨꯅ ꯊꯧꯔꯣ ꯒꯥꯔꯤꯗꯨꯁꯨ ꯇꯞꯅ ꯊꯧꯕ ꯍꯧꯈ꯭ꯔꯦ ꯏꯔꯩꯃ ꯒꯥꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅꯗꯧꯅꯗꯤ ꯀꯣꯟꯁꯤꯜꯂꯨꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯞꯄꯗꯤ ꯀꯞꯍꯧꯔꯤ ꯏꯔꯩꯃꯗꯨ ꯀꯟꯅ ꯀꯞꯂꯤ ꯃꯤꯀꯨꯞ ꯑꯁꯤꯗ ꯑꯉꯥꯡ ꯑꯗꯨ ꯀꯣꯏꯔꯤꯕ ꯊꯃꯣꯏ ꯑꯗꯨꯅ ꯀꯌꯥꯒꯤ ꯃꯇꯤꯛ ꯁꯣꯛꯈꯤ ꯍꯥꯏꯕꯗꯨꯗꯤ ꯆꯩꯅꯥ ꯑꯗꯨꯕꯨ ꯐꯥꯎꯔꯤꯕ ꯃꯍꯥꯛꯅ ꯈꯪꯒꯅꯤ ꯋꯥꯔꯧꯈ꯭ꯔꯦ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨꯁꯨ ꯋꯥꯔꯧꯐꯝ ꯊꯣꯛꯏ ꯅꯧꯔꯤꯕ ꯊꯃꯣꯏꯁꯤꯡ ꯑꯗꯨꯕꯨ ꯈꯪꯕꯤꯗ ꯀꯔꯤꯒꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯏꯟꯊꯣꯛꯇꯨꯅ ꯊꯝꯂꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯦꯡꯊꯤꯅꯕꯒꯤ ꯆꯩꯊꯦꯡꯅ ꯃꯆꯥ ꯑꯣꯏꯕꯁꯤꯡꯅ ꯐꯪꯂꯤ ꯍꯩꯗꯣꯛꯆꯕ ꯇꯝꯊꯣꯛꯆꯕ ꯉꯝꯗ ꯈꯥꯡꯂꯤꯕꯅꯤ ꯆꯩꯅꯥꯁꯤꯡ ꯑꯗꯨꯕꯨ ꯃꯗꯣꯝ ꯂꯦꯞꯆꯕ ꯉꯝꯗ꯭ꯔꯤꯕ ꯃꯆꯥꯁꯤꯡꯗ ꯐꯪꯂꯤ ꯆꯩꯊꯦꯡ ꯑꯗꯨꯒꯤ ꯆꯩꯅꯥꯈꯣꯜ ꯃꯃꯣꯟꯣꯛꯅ ꯈꯪꯂꯝꯒꯗ꯭ꯔꯥ ꯃꯆꯥ ꯑꯣꯏꯕ ꯃꯈꯣꯏꯗꯤ ꯆꯩꯅꯥꯈꯣꯜꯁꯤꯡ ꯑꯗꯨ ꯁꯣꯝꯗ ꯏꯔꯩꯃꯒ ꯂꯣꯌꯥꯉꯥꯟꯕꯒꯁꯨ ꯍꯥꯟꯅ ꯃꯈꯣꯏ ꯑꯅꯤꯅ ꯍꯦꯛ ꯎꯅꯕ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯏꯔꯩꯃ ꯃꯃꯥꯏꯗ ꯂꯨꯞꯊꯗꯨꯅ ꯍꯥꯏꯒꯠꯄ ꯉꯝꯅ ꯂꯦꯞꯂꯤ ꯃꯄꯤꯗꯨꯁꯨ ꯁꯤꯟꯊꯕ ꯂꯦꯞꯇꯦ ꯑꯁꯥꯎꯕꯅ ꯍꯦꯟꯃꯟꯈ꯭ꯔꯕ ꯂꯣꯌꯥꯉꯥꯟꯕꯁꯨ ꯉꯁꯤꯗꯤ ꯐꯥꯖꯤꯟꯕ ꯉꯝꯗ ꯁꯥꯎꯅ ꯍꯥꯏꯔꯤ ꯑꯩꯁꯨ ꯃꯤꯅꯤ ꯅꯨꯡꯉꯥꯏꯇꯕ ꯍꯔꯥꯎꯕ ꯁꯥꯎꯅꯤꯡꯕ ꯂꯣꯏꯅ ꯐꯥꯎꯏ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯅꯕ ꯊꯕꯛ ꯀꯔꯤ ꯇꯧꯈ꯭ꯔꯒꯦ ꯐꯔꯦ ꯅꯪꯅ ꯑꯗꯨ ꯌꯧꯅ ꯈꯜꯂꯕꯅꯤꯅ ꯂꯥꯞꯊꯣꯛꯈ꯭ꯔꯣ ꯄꯨꯟꯁꯤꯒꯤꯁꯨ ꯅꯪꯅꯗꯕ ꯑꯣꯏꯁꯦ ꯑꯗꯨꯕꯨ ꯃꯈꯥ ꯇꯥꯕ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯣꯏꯔꯛꯄꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯅꯪ ꯅꯤꯡꯉꯝꯗꯕ ꯐꯥꯎꯗꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦ ꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯃꯨ ꯅꯪ ꯅꯤꯡꯉꯝꯗꯕ ꯐꯥꯎꯒꯗ꯭ꯔꯣ ꯀꯩꯒꯨꯝꯕ ꯅꯪꯅ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯒꯤ ꯃꯈꯨꯟ ꯃꯐꯝꯗ ꯌꯦꯠꯂꯨꯏ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥ ꯃꯉꯣꯟꯗ ꯏꯔꯥ ꯊꯥꯡꯅ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯇꯞꯂꯞ ꯍꯥꯏꯔꯤ ꯗꯌꯥꯏ ꯊꯝꯅꯤꯡꯕꯅꯤ ꯏꯈꯣꯡꯁꯦ ꯅꯪꯅ ꯂꯩꯕ ꯃꯐꯝꯗꯨꯗ ꯍꯥꯏꯖꯈꯤꯕꯅꯤ ꯇꯠꯇꯅ ꯍꯥꯏꯖꯈꯤꯕꯅꯤ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯅꯅꯥꯛꯇ ꯂꯩꯖꯒꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯐꯝꯗ ꯍꯥꯏꯅꯤꯡꯗ ꯍꯥꯏꯔꯒꯦ ꯄꯨꯝꯅꯃꯛꯀꯤ ꯑꯀꯥꯏꯕ ꯑꯣꯏꯔꯛꯇ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯁꯤ ꯑꯩꯁꯨ ꯈꯪꯉꯤ ꯗꯌꯥꯏꯅ ꯑꯩꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯕꯨ ꯗꯌꯥꯏ ꯑꯩꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯤꯡꯉꯝꯗ ꯂꯩꯈꯤꯕ ꯇꯥꯔꯒꯁꯨ ꯅꯪꯗꯤ ꯅꯪꯒꯤ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯂꯝꯕꯤ ꯑꯃꯗ ꯍꯤꯡꯕ ꯑꯣꯏꯕꯤꯌꯨ ꯃꯤꯀꯨꯞꯁꯦ ꯂꯥꯛꯂꯣꯏ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯂꯦꯞꯇꯅ ꯆꯦꯟꯊꯔꯤꯕ ꯃꯇꯝꯒꯤ ꯏꯆꯦꯜꯅ ꯊꯥꯖꯕꯗꯨꯗꯤ ꯃꯤꯀꯨꯞꯁꯤꯗ ꯀꯥꯏꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯑꯁꯨꯛ ꯋꯥꯕ ꯆꯩꯅꯥꯁꯦ ꯇꯝꯕꯤꯔꯝꯂꯦ ꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯤ ꯇꯥꯏꯕꯪꯗ ꯑꯣꯏꯊꯣꯛꯄ ꯌꯥꯗꯕ ꯃꯪꯂꯥꯟ ꯑꯣꯏꯔꯝꯂꯦ ꯅꯪꯒꯤ ꯄꯨꯟꯁꯤꯅ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯈꯤꯕꯗꯤ ꯑꯩ ꯌꯦꯡꯕ ꯉꯝꯃꯣꯏ ꯂꯣꯌꯥꯉꯥꯟꯕ ꯃꯈꯨꯠꯇꯨ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯊꯥꯖꯤꯜꯂꯤ ꯏꯔꯩꯃꯁꯨ ꯄꯥꯈꯠꯅ ꯂꯣꯌꯥꯉꯥꯟꯕꯒꯤ ꯃꯈꯨꯠꯇꯨ ꯐꯥꯔꯒ ꯗꯌꯥꯏ ꯁꯤ ꯀꯩꯅꯣ ꯅꯪ ꯇꯧꯔꯤꯁꯤꯕꯣ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ ꯗꯌꯥꯏ ꯈꯥꯝꯂꯤꯕꯗꯨ ꯌꯥꯔꯛꯇ꯭ꯔꯗꯨꯅ ꯏꯔꯩꯃ ꯂꯣꯌꯥꯉꯥꯟꯕꯒꯤ ꯃꯈꯣꯡ ꯀꯣꯜꯂꯒ ꯗꯌꯥꯏ ꯑꯩꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯅꯪꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩ ꯀꯃꯥꯏꯅ ꯌꯦꯡꯉꯒ ꯂꯩꯌꯣ ꯍꯥꯏꯕꯅꯣ ꯅꯪ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ ꯁꯦ ꯑꯩꯒꯤ ꯋꯥꯁꯦ ꯑꯝꯇ ꯇꯥꯕꯤꯌꯣ ꯂꯣꯌꯥꯉꯥꯟꯕꯁꯨ ꯏꯔꯩꯃꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯛꯏ ꯈꯪꯍꯧꯗꯦ ꯏꯔꯩꯃꯕꯨ ꯍꯧꯒꯠꯄꯤꯔꯒ ꯃꯊꯥꯗ ꯀꯣꯟꯁꯤꯟꯈꯤ ꯊꯥꯗꯣꯛꯂꯔꯣꯏ ꯃꯇꯥꯒꯨꯝ ꯅꯨꯄꯤꯗꯨꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯗ ꯂꯩꯔꯒ ꯄꯦꯟꯅ ꯀꯞꯂꯛꯂꯤ ꯊꯣꯏ ꯗꯌꯥꯏ ꯂꯥꯜꯂꯤ ꯑꯩ ꯅꯪꯅ ꯅꯨꯡꯉꯥꯏꯇꯅꯕ ꯃꯇꯨꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯔꯣꯏ ꯑꯩ ꯅꯪꯒ ꯀꯥꯏꯅꯕꯁꯨ ꯉꯝꯃꯣꯏ ꯁꯦ ꯑꯩꯉꯣꯟꯗ ꯃꯨꯟꯅ ꯌꯦꯡꯉꯨ ꯅꯪꯒ ꯂꯥꯞꯅꯕꯗ ꯐꯪꯍꯧꯒꯗꯧꯕ ꯆꯩꯅꯥꯗꯣ ꯑꯩ ꯈꯥꯡꯕ ꯉꯝꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯣ ꯏꯔꯩꯃꯁꯨ ꯅꯨꯄꯥꯗꯨꯒꯤ ꯃꯊꯥꯗ ꯂꯩꯅ ꯂꯩꯅ ꯈꯨꯝꯂꯩ ꯗꯌꯥꯏ ꯑꯩ ꯃꯃꯥꯕꯨ ꯀꯔꯝ ꯃꯤ ꯑꯃ ꯃꯥꯡꯗ ꯏꯀꯥꯏꯕꯤꯔꯨꯛ ꯈꯨꯝꯍꯜꯂꯝꯗꯨꯅ ꯅꯪꯒꯤ ꯅꯇꯨꯡ ꯀꯔꯝ ꯅꯦꯟꯕ ꯉꯝꯗꯣꯏꯅꯣ ꯍꯟꯅ ꯌꯦꯡꯕꯗ ꯑꯩꯈꯣꯏꯒꯤꯅꯤ ꯍꯥꯏꯕꯗꯗꯤ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯕꯗꯤ ꯃꯃꯥꯒ ꯅꯥꯎꯒꯗꯤ ꯀꯔꯤ ꯑꯣꯏꯗꯣꯏꯅꯣ ꯃꯤꯅ ꯀꯔꯤ ꯉꯥꯡꯅꯈꯤꯅꯤ ꯅꯣꯏꯒꯤꯕꯨ ꯀꯔꯤ ꯋꯥꯠꯇꯣꯏꯅꯣ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯁꯤ ꯀꯞꯀꯅꯨ ꯅꯪꯒꯤꯗꯃꯛꯇ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯉꯁꯤꯒꯤꯗꯤ ꯆꯪ ꯃꯨꯟꯅ ꯈꯜꯂꯨꯔꯣ ꯑꯩꯅ ꯐꯅꯕ ꯂꯣꯏꯅ ꯁꯤꯟꯒꯅꯤ